ꯂꯩꯔꯦ ꯃꯌꯥꯝꯗꯨ ꯑꯃꯈꯛꯇꯪꯁꯦ ꯈꯥꯛꯀꯦꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯄꯥꯝꯕꯤ ꯑꯃꯈꯛꯇꯪꯗꯤ ꯊꯝꯕꯤꯔꯒꯦ ꯀꯨꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯏꯆꯥꯅꯨꯄꯤ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯟꯅꯊꯣꯛꯎꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏ ꯕꯦꯜꯀꯣꯅꯤꯗ ꯅꯍꯥꯟꯈꯩ ꯁꯥꯠꯇꯕ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯑꯃ ꯎꯠꯂꯛꯀꯦ ꯅꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯁꯤꯗ ꯁꯥꯠꯂꯗꯤ ꯍꯥꯏꯗꯅꯀꯣ ꯄꯥꯛ ꯁꯥꯠꯇꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯁꯨꯝ ꯁꯥꯠꯂꯝꯗꯥꯏ ꯄꯣꯝꯃ ꯁꯨꯝ ꯀꯦꯟꯕ ꯑꯗꯣ ꯅꯍꯥꯟꯈꯩꯗ ꯑꯗꯨꯝ ꯀꯦꯟꯈꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯥꯠꯂꯝꯕꯁꯦ ꯌꯦꯡꯉꯨ ꯃꯥ ꯍꯣꯔꯦꯟ ꯍꯔꯥꯎꯖꯔꯕꯅꯤ ꯃꯥ ꯈꯪꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯑꯌꯨꯛ ꯍꯧꯒꯠꯂ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯅꯍꯥꯟꯈꯩ ꯉꯔꯥꯡ ꯅꯍꯥꯟ 2-3 ꯀꯦꯟꯈ꯭ꯔꯕꯅꯦ ꯄꯣꯝꯃ ꯀꯦꯟꯕ ꯀꯩꯒꯤꯅꯣ ꯈꯪꯗꯕ ꯉꯁꯤꯗꯤ ꯁꯥꯠ ꯂꯩꯔꯝꯃꯦ ꯁꯤ ꯕꯦꯜꯀꯣꯅꯤꯁꯦ ꯃꯥꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥꯗꯨꯗꯤ ꯂꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯐꯨꯛꯇꯠꯈ꯭ꯔꯦ ꯂꯩꯁꯤꯡꯁꯦ ꯃꯇꯝꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯗꯀꯣ ꯁꯤꯁꯤꯃꯠꯇ ꯑꯃꯁꯦ ꯄꯣꯝꯃꯤ ꯁꯥꯠꯂꯁꯨꯅ ꯁꯤ ꯑꯄꯔꯥꯖꯤꯇꯥ ꯁꯤ ꯀꯩꯅꯣ ꯑꯄꯔꯥꯖꯤꯇꯥ ꯌꯦꯡꯉꯨꯁꯦ ꯍꯔꯥꯎꯗꯧꯔꯕꯅꯤ ꯃꯥꯅꯁꯦ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯄꯤꯡꯀꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯤꯡ ꯇꯤꯠꯍꯜꯂꯝꯗ꯭ꯔꯦ ꯋꯥꯏꯠ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯣꯔꯅꯤꯡꯁꯦ ꯈꯣꯛꯄ ꯂꯣꯏꯁꯤꯜꯂꯦ ꯈꯔ ꯑꯃꯅ ꯏꯆꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯞꯄꯤꯔꯦ ꯈꯔ ꯑꯃꯅ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯏꯪꯁꯨ ꯏꯪꯉꯛꯑꯕꯅꯤꯅ ꯌꯥꯝ ꯆꯥꯁꯟꯕ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯅꯕ ꯍꯥꯞꯄ ꯂꯣꯏꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯄꯤꯡꯛꯇꯣ ꯈꯔ ꯄꯥꯝꯕꯅꯦ ꯑꯗꯣ ꯄꯤꯡꯛꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯈꯪꯗꯦ ꯂꯩꯕꯁꯤꯗ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯐꯤꯅꯤꯡ ꯍꯪꯒꯥꯝ ꯑꯃꯈꯛ ꯍꯧꯕꯅꯦꯕꯀꯣ ꯑꯗꯩ ꯂꯤꯡꯊꯣꯛꯆꯔꯦ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯈꯔ ꯍꯦꯛꯄ ꯍꯧꯔꯦ ꯁꯤꯁꯦ ꯆꯥꯊꯣꯛꯑꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯍꯨꯜꯂꯒꯦꯅ ꯇꯧꯕꯅꯦ ꯁꯤ ꯐꯨꯛꯇꯣꯛꯑꯒꯦ ꯌꯥꯝ ꯀꯨꯡꯁꯨ ꯀꯨꯡꯉꯦꯅ ꯇꯧꯕꯅꯦꯕꯀꯣ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯍꯨꯜꯂꯒ ꯑꯃꯨꯛ ꯆꯥꯅꯕꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯈꯔꯁꯦ ꯐꯨꯛꯇꯣꯛꯑꯒꯦ ꯐꯦꯃꯤꯂꯤꯗꯤ ꯌꯥꯝꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯁꯤꯒꯤꯗꯤ ꯑꯗꯨꯝ ꯆꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯀꯣꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯖꯒꯥ ꯂꯩꯇꯕꯅꯤꯅ ꯁꯤ ꯕꯥꯇꯤꯟꯁꯤꯗ ꯍꯨꯟꯖꯟꯕꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯆꯤꯟꯕꯅꯤꯅ ꯂꯣꯛꯂꯩ ꯍꯥꯏꯕ꯭ꯔꯥ ꯇꯈꯦꯜꯂꯩ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯧꯔꯛꯏ ꯑꯗꯣ ꯃꯔꯨ ꯂꯩꯍꯧꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯁꯤꯈ꯭ꯔꯦ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯑꯃ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯌꯥꯝ ꯀꯨꯡꯕꯗꯣ ꯍꯥꯏꯗꯤ ꯃꯔꯨ ꯊꯥꯗꯈꯤꯕꯅꯤꯅ ꯀꯌꯥꯝ ꯂꯟꯕꯅꯣ ꯀꯌꯥꯝ ꯀꯨꯡꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯤ ꯑꯃ ꯑꯅꯤꯒꯤꯗꯤ ꯑꯗꯨꯝ ꯌꯥꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒꯤꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ 3-4ꯒꯤꯗꯤ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯨꯗꯛꯇ ꯏꯁꯥꯒꯤ ꯍꯧꯖꯔꯒ ꯆꯥꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯅꯤꯡꯊꯝꯊꯥꯗꯗꯤ ꯍꯪꯒꯥꯝꯁꯦ ꯑꯗꯨꯝ ꯐꯩꯌꯦ ꯁꯤꯗ ꯀꯥꯂꯦꯟꯁꯤꯗ ꯈꯛꯇꯅꯤ ꯍꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯐꯕ ꯉꯝꯗ꯭ꯔꯤꯁꯦꯀꯣ ꯃꯤꯠꯁꯦ ꯎꯗ꯭ꯔꯦ ꯂꯣꯏ ꯐꯨꯛꯇꯠꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯍꯨꯜꯂꯒꯦ ꯂꯩꯔꯦ ꯃꯌꯥꯝꯗꯨ ꯑꯃꯈꯛꯇꯪꯁꯦ ꯈꯥꯛꯀꯦꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯄꯥꯝꯕꯤ ꯑꯃꯈꯛꯇꯪꯗꯤ ꯊꯝꯕꯤꯔꯒꯦ ꯁꯤꯗꯁꯨ ꯑꯩꯅ ꯑꯃꯈꯛꯇꯪꯗꯤ ꯂꯤꯡꯊꯣꯛꯆꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯁꯨ ꯍꯤꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯡꯇꯣꯟ ꯑꯃꯁꯨ ꯍꯧꯔꯤ ꯇꯈꯦꯜꯂꯩ ꯍꯧꯔꯤ ꯍꯋꯥꯏ ꯃꯨꯕꯤ ꯑꯃ ꯍꯧꯔꯤ ꯍꯪꯒꯥꯝ ꯑꯃ ꯍꯧꯔꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯁꯨꯝ ꯂꯪꯊꯣꯛꯄꯗꯒꯤ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯠꯇꯣꯛꯅꯤꯡꯗ꯭ꯔꯦ ꯁꯤꯁꯨ ꯍꯧꯖꯔꯁꯅꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯑꯗꯨꯝ ꯍꯦꯛꯇ ꯏꯀꯥꯏ ꯈꯪꯗꯦ ꯅꯤꯡꯊꯝꯊꯥꯕꯨ ꯂꯥꯛꯑꯗꯤ ꯁꯤꯗꯁꯨ ꯑꯃ ꯍꯧꯔꯛꯏꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯁ ꯃꯟꯊꯣꯛꯑꯒꯦ ꯁꯝꯅ ꯀꯩꯀꯥ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯌꯥꯝꯃꯦ ꯊꯥꯖꯗꯅ ꯑꯗꯨꯝ ꯀꯣ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯍꯪꯒꯥꯝ ꯏꯚꯤꯅꯤꯡ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯛꯁꯤꯗ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤ ꯇ꯭ꯌꯨꯁꯟ ꯂꯧꯔꯨ ꯊꯣꯛꯂꯛꯑꯒ
बैडमिंटन ngатang sanasena ko sanaramane du video lawbse tamuta lawbirine sum yengminase mayam oi tuition halaga ichanu pi tuition lawrure adi mama nabi ki tuition lawruga pakta ngak kano torokpane mama na san lere macha na somda sanaba chengre mamjile hey re sidi tournament thokpa yarani he tournament thokpa yarani nabani mathang chahi gi noi form thajin ba hoba yare somdana rajunaga bemaga kanna sanari fazana sanaminaba ngame lamba du orabanina ko janarabanina magi chahi jiga jana zarabanina ko anupi masen gamu orabanina waningai oidabado don't push fall down haidi dum kesanaba tawsanaba su ko ya haiti maji haijinba tamjanba tawsanaba haiti haitare ana sain tongnaga fazana dum sanaminaba leiba ngameba masi makhoi ni se dum thengnabu thengnaga gadi sumaina dum fazana sanayeba ko nubi masen ju orabanina like this whole year. No. Eh Matung sana digi. rasuna mami phone tawre ba yare aya tare rasuna ju yo humang na loi re iru jare nang su iru jare What I want. hey rasuna don't do that nungdang tare ba na ba hayeng mathang dam una se ba humang loi lupina ra ne ba next day next day mi humang tare hai ba okay done rasuna ju humang loi nang ju humang loi ai son kau re ne lamjang be bema aya ta what is funny I called you many times. She not listening. But we're going to home. come on you also going let's go It's night time. come on don't run okay I'm not your friend anymore. Why you sing? It's late. But I'll come tomorrow. So let's go. It's late. Ta kita ba grong sen gi saures. Nang gi plan wer ka hai hore. Mamjale halle ngaktang tisan lauru basida. Umang so ngatang tare. Sanupina. Halje yada basida ko tisan gi lora kana. Sananinge na mama ni bisika. Tang mu sanare. Ais. Fazana salo hen to fazana pairo. Tisan hala ko as ani je pun gadi lor. Koi ji pa ngam nak panina ko. Moi ni section je tongale bu ko. Rachunagi se section kaya no? B. Oh, Rachuna na section B. Koi B mana section D. Ana school band budi chumpun ba school jupun ba section tongan ba sida marak ta koi na tuition gum ba thin ba thengna ba se. Sida ni mo yam harau jari. Humang ta thore na sidi. Ha. Le sabi ju humang ta thokrai ju humang ta. Ui, sanarak ta ba badminton kai na. Sari ni khara sanaram ba dagi
hꯧꯖꯤꯛꯇꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯏꯆꯥꯅꯨꯄꯤ ꯉꯥꯏꯕ ꯑꯣꯏꯅ ꯁꯥꯟꯅꯊꯣꯛꯎꯔꯦ चलो ओके गुड नाइट ah ah ah